खुलुमजरे ISTV पाव मियंग ताबिर बेसिंगबु तरामना उक्चरे हौजिक अहानबदा मरोइबा पाव सेंजा थुमजाना गवर्नमेंट मियामना थाजबा वालकपगी मरम ओय हाइना चीफ मिनिस्टर नोंथोंबम बिरेना फोंदोकले मणिपुर थोकिबा फेक एनकाउंटर की CBI ने थिगलिबा इन्वेस्टिगेशन की हौजिक लेरिबा रिपोर्ट जनवरी 15 फावगी मनुंगदा पिखलकनबा सुप्रीम कोर्ट ना खंगनख्रे अमदे कंगला सेमगटपगी पाव लौननबा चलुबा टूरिज्म डिपार्टमेंट ता नुमित युंगबा ममांग फावबदा ऑफिशियल अमत लेरमद्रे पाव संतों पिजरी सेंजा थुमजाना गवर्नमेंट पु मियामना थाजबा वालकपगी मरम ओहेली हाइना चीफ मिनिस्टर नोंथोंबम बिरेना फोंदोक्रे ngasi चीफ मिनिस्टर की सेक्रेटरीट नौना सेमकिबा विजिलेंस एंड एंटी करप्शन डिपार्टमेंट की ऑफिसर अमदे ऑफिशियल सिंह उनबदा चीफ मिनिस्टर वाफम असि फोंदोकिबने मिफम अदुदा असिगुंबा अनौबा डिपार्टमेंट अमा लिंखटपगी मरोइबा मरम अमसुंग पांदमगी मतंगदा खंगनके चीफ मिनिस्टर ऑफिशियल सिंगदा डिपार्टमेंट असे गवर्नमेंट असे की थबक थोरमदा सेंजा थुमजा लेतनबा अमसुंग ट्रांसपेरेंसी पुरकनबा सेमबनी हाइके लाइना लाइचट ओइरकलबा थवंग असे गवर्नमेंट असिना हकचिन लौबगा लोइनना ऑफिशियल सिंगना अकीबे यावदना थबक निंगथिन लौखटनबा पाउताक पिखि मणिपुर थोकिबा फेक एनकाउंटर के केसिंग CBI ने स्पेशल इन्वेस्टिगेशन टीम सेमदुना थिगलिबा सिगे हौजिक लेरिबा इन्वेस्टिगेशन की रिपोर्ट थासी की तरह मंगा फावगी मनुंगदा कोर्ट लानखलकनबा सुप्रीम कोर्ट ना खंगनख्रे ngasi फेक एनकाउंटर के मरी लेनना इवम न पुखतखिबा केस की हियरिंग सुप्रीम कोर्ट के कोर्ट नंबर 4 द चथखे जस्टिस मदन लुक्वर अमसुंग जस्टिस यूयू ललितना प्रिसाइड तौदुना चथखिबा हियरिंग अदुना इन्वेस्टिगेशन की थबकता तप्पा अमदे कोर्ट के डायरेक्टिव सिंह इंदबगा लोइनना SIT की मेंबर अमता कोर्ट लाक्तबबु नुंगाइतब फोंदोके पेटिशनर के काउंसिल कॉलिन गोंसाल्वसना सुप्रीम कोर्ट की जजमेंट मतुंगिना चार्जशीट मयाम अमा फाइल तौबा यारबनी हाइबा वाफम पुथोके कोर्ट ना CBI की हौजिक लेरिबा रिपोर्ट पुथोकपगा लोइनना जनवरी 13 पांथोकदबा मतंगी हियरिंग की SIT असिगी लुचिंगलिबा DIG मसामक कोर्ट लाकदबनी खंगनखे कोर्ट ना हेड कांस्टेबल थौनाउजम हेरोजिक ना पिखलखिबा एफिडेविट सुखनखे जस्टिस ललितना हेरोजिक की स्टेटमेंट CJM अमना दिल्ली द रिकॉर्ड तौबा याय केस असिगी मपुंग फाबा अकाउंट पेटिशनर ना पुथोकनबा कोर्ट ना खंगखे पेटिशनर के काउंसिल कॉलिना जुलाई 23 ख्वाइरमबन की थौदोकता मतमदु के एडिशनल SP झलजितना हेरोजित अमसुंग अतै पुलिस पर्सनल सिंगवारी सानबकी वीडियो फुटेज अमसु कोर्ट लानखतखि हाइरे पनबयाई लिसिंगनी तरगतरे की जुलाई 13 सुप्रीम कोर्ट की जजमेंट अमना मणिपुर थोकिबा फेक एनकाउंटर की केस सिंग CBI की SIT ना थिगनबा खंगखिबने केस मरबुद्रा हेनबगे हौजिक पाइखतलिबगे मनुंगदा CBI ना FIR 13 खक्तमक लौखतली हाइबगे सुप्रीम कोर्ट की ऑफिस रिपोर्ट तले मणिपुर बु टूरिस्ट डेस्टिनेशन अमा ओइना इंडिया की मैप ता याहोन्ननबा अनौबा सरकार मा लाकपदगी पाइखलकलिबा थबकी मनुंग चना कंगला की मफम सिंगदा सेमगत छागलिबा सिगी अकुपा मरोल खंगननबा नॉर्थ एवोस सिदा लेबा टूरिज्म डिपार्टमेंट ता ngasi ayuk pung 13 makhai helakpa matamda ISTV news ki paumi ani na chalubada office asida director yauna official amata leramdabadagi unaba phanglakidre daitya lobang amgadaba official amma phawbu leitana office adu security khaktana ngak senduna leramki limbo skirting the Guinness World Record thamkraba master Tiluk Kaisamda chief minister Nongthombam Birena lupa lak manga gi mana pidun pungning thokre ngasi chief minister gi secretariat pangthokiba thorum amada chief minister na senphamasi khushinakibani thorum aduda works minister TS Bishwajit forest minister TS Shyamkumar education minister TS Radhishyam amasung sports director M Prabinsu Sargyake sahi nipal khakta mangariba master Tilukna lisingani taraga mangada masana thamkiba record mamang chahi ke me thada thugaiduna anoba record meter chamaga nifu manga sangna centimeter कुंथ्रा खक्तमक ग्वांग थंबा पोल सिंह लिट पंगम खिबने नेशनल स्पोर्ट्स यूनिवर्सिटी इशू की मतंग द केस ओ सद हिल्स का गवर्नमेंट का ngasi ayuk wari sanabada yanaba purukpadagi mahiroi lup asina pung 13 के टोटल शटडाउन तौगनी हाइना तौरंबदु हंदोक्रे
Chief Minister N. Birena chair lauduna ngasi wari sanakhiba aduda Sports Minister Let Pau Haukip, Social Welfare Minister Nemchakip Gan, KSO General Headquarters President Pautin Thang Lufeng, Sadeh Hills ki President Thamlen Kipgan, General Secretary Ngangkho Hau Haukip Chu Sargyaki. Wari sanaru abamatung Kangpokpida pangthokpa paugi mifam amada Thamlen Kipgana issue asida government ka wari sanabada positive oiba wafam laktuna warwesin ama purakpa yagadaba maramna khongjang ase handokpani. January thasigi manungda issue asi loisinana Chief Minister na Sports Minister Let Pau Haukip ta sinakrai government na mangjona na thabak lokhalam labadi KSO na ban strike na tingbagi khongjang changsina ba thorang torum loi adumapu thenglabasu thengna government na issue asi loisinana ba hakjinna thajaba pirakibasi apen ba po ihaike. Any ban related developments in connection with the National Sports University will be held back for this month, and we also give a commitment that as far as the dispute is concerned over the Sports University, there will be no ban being called by the KSO for this month. Forest Minister T.S. Shyamkumar na Ukhrul District ke Fadangda Catchment Area Treatment Plant ki makhada thariba uchara singi fibam yengsinkhrai. Campus scheme lisingani taragataruk ki makhada hectare chamaga kunthra romda thariba using ase Kashom Khulan Range Eastern Forest Division ki official singna yengsindu na lakpani using phajana horambada minister na official singbu thagat phongdoki. National Institute for the Mentally Handicapped Secunderabad, State Commissioner for Persons with Disabilities Manipur amade Relief Center for the Welfare of Differently Able Persons Manipur na punasinduna numit mangani chumna chathagadaba orientation and awareness program on mental retardation to special educators, resource persons, Anganwadi workers, nurses amade students haiba awareness program amangasi Manipur Press Club ta hudokre. Haudopagi from the State Commissioner for Persons with Disability Manipur, Dr. R.K. Kumarjit, Assistant Professor Dr. Mary Anurupa, NIM HK Special Education Lecturer T. Mugesna Maruebamir Singh Oina Saruyake. Commissioner R.K. Kumarjit na numit mangani chupna chathagadaba thorum asina disabled sing masak khangdok nabasu honagani haiki. Pravesh Dana Mishigi Achumba Wayal Piu Haina Kangabokta Mahiroi Singna Khongjang Changsinkrai Kangabok Development and Students Union Amasong People Action for Social Change Anina Sindura Pangthokiba Khongjang Aduda Kangaboki Akoibeda Labor School Singi Mahiroi Singna Torktuna Kangabok High School Mamang National Highway Nakal da Paring Leptuna Human Change Semki Mishi Asiki Kas CBI da Sinau Manipur gi Chief Minister na Mihat Asida Ahenba Mityang Changbiu Haina Dabitauke Union gi President Thokchom Kirana Mihat Asi CBI da Sinaduna Achumba Wayal Pangnanaba Mahiroi Singna Khongjang Changsinbani Haike. Masida human change Maramde, Chiba the case in another Amade, Prime Minister Narendra Modi, Ma'am Kamuka School, Mamma Punsila, Committee Mamma Punsila, human change in Devni, Masi Ahoigi, Manipur, Rivasiam, Mbire so, Hariba, Kesasi, the Makata Atuba, Median Chambiraga, Asuma Justice of Putopin and Navajo Hajiri. EDP scheme gi makada khangat laba minority amadi OBC gi beneficiary singda MLAP Sarat Chandra gi miteng makada marumarang sing yen thokrai thormaduda BJP Morang Mandal gi President MD Abdul Hamid Vice President ke Ibochoba amadi Kisan Morcha gi member sing susar yake yen thoki ba marumarang sing mawong chumna thaduna pothok marang kaina puthok pangamna na ba lomi sing na khonabina ba MLA na appeal tawke Lamdamasik Mahu Sadagi Lajari Bachinjak Amadi Medicinal Plant Singbu Yokanabaki Pandam da Pangthokpa Ahanba First Rhizome Festival Lagliba January Taragatareta ki Taragamapal Fabo Thabal District ke Texam Maning Chingdalaiba Ningtam Inkolda Pangthoklagani Rural Auxiliary for People Action Lamdingna State Ayush Society Amadi Directorate of Ayush Manipurga Kushamnaduna MIDS Horticulture and Soil Conservation ki sponsor Makhada Pangthokadabani Hari Masing Matang the Rural Auxiliary for People Action Lamding Secretary Laishram Subhachandran Haikibada Festival Asi Mai Pakna Pangthok Pangamna Bigidawak Sem Sabaloire Manipurda Yamna Tangna Fangliba Mankigadoraba Pothok Sing Kanghu Yai Amuba Yai Angoba Ha Kuchape Tekau Yai Kuna Chingba Posting Asi Puthok Tuna Miam the Kangani
पोथोक्सिंग असिगे कानाबसिंगसु मियामदा खंगनगनी हाइके नुमित हुमनी चुपना पांगथोकदोरबा फेस्टिवल असिदा स्टॉल कया हांगदुना लमदम असिगे मांगखिगदोरबा पोथोक्सिंग मियामदा खंगनगनी हाइके इंडो बर्मा सुगनु रोड बस ऑनर्स वेलफेयर यूनियन की स्टेयरिंग पाइदबगी खोंजंग मतम खरकी ओइन हंदोकले हाइरे ngasi यूनियन की मेंबर अमदी चांदेल बस ऑनर्स की म्यूचिंगा एसटीए की सेक्रेटरी बीके शर्मा की ऑफिस ता पुन फमिनदुना यानब पुरकपनि हाइरे हजि पाउगी मरक्थना तेन ब्रे अमतंग लौमिनसे ममा मपाना मचाद पीब ngam khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom North India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tobiduna ichabu mahi tamanbiu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSIM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. ब्रेक की मतुंगदा अमुखन नतरम नोक्सरी मखाताबा पाउदा सिंजू योखट पलो पायोनियर क्लब लाई खुरेंबी सेवा कमिटी अमसुंग वुमेन डेवलपमेंट एसोसिएशन सिंधुना चथरखिबा सिंजू फेस्टिवल लमदेंग मखा लेकाई लंपाक्ता ngasi losinkhre thormaduda kakching kendra ki MLA Y Surchandra Singju Festival Committee ki chairman Dr S Manauton Naharol Thaudang ki editor Khoirom Loya Su Sargyaki MLA Y Surchandrana akhoi isa gi pot isana thoksadrabadi mi gi oikhiba yai mahusada ki leraklaba akhoi gi posak sing mangdana khona baga loinana masi mapanda thadokna ba khona gadabani haiki isana potsi thoksadrabadi akhoi gi leimai de akhoi pot kayama akhoi gi oiramdo mangini natraga akhoi gi oiramdo mina claim torkaneba hojikti patenting tomatamda Nagaland gi oire umorosi Mini angel la kusi patenting hairi mase akoi origin ni akoi source ni akoi de hawi bani akoi ne ba mapu bese minu kuisel la poma ala mapu duna ba mapu tu thosar tragadi minu mapu kuisel la pata Bisnupur district ke police amasung BDF singi flood rescue da akhanaba meeting thamduna numit humni chathagada disaster management training Sendra public ground da hodokre Department of Relief and Disaster Management ki makhada Relief and Disaster Management Civil Defense Manipur amasung District Police Bisnupur ga punna sinduna pangthokliba thoram asigi hodokpada SP Bisnupur Jogesh Chandra Haubijam Relief and Civil Defense ki staff officer Ayub Khan SDPO Bisnupur Daina Konjengbam OC Moirang RK Anil Kumar Susargyaki SP Jogesh Chandrana Bisnupur district asi Loktak Pat leibeda natana ising na question ba district ama oibena ichaugi khudong thiba zahi khudingi mayok nei Loktak Pat lam koibe sing hi tongduna Loktak yengba maramna khudong thiba thorakadaba singdagi ngakthok nanaba training asi pangthokpani haiki Manipur State Award for Literature Lisingani Tarakatare Tarakanipal Aribam Chitreswar Sarmada Pina Nabalakthokre Mapalak Suba State Award Asi Chahi Humpugapan Suraba Ai Basigi Lyric Apai Velechil da Pina Nabalaktokibani Mana Sida Black Ama Citation Shawl Amasung Sel Oina Lupalak Ahum Yauri Impal dagi more tamna lakiba Manipur Cycle Riders Amasung Green Cyclist Revolution ki team more da thungkre Team Masina Bangkok dagi Myanmar Fauraga Guwahati tamna chatki gadaba Cycle Rally ama more da ok palak pani hari
Oi thangba khut paralyzed tawraba Binoy Kumar Sahu na luchingba Manipur cycle riders amasung grand cyclist kangbodo Bangkok taki lakadaba cycle rally aduga thengnadana ngasi Imphal thorakre haire Makoibu More dagi More Commando gi OC Tarun Kumar amadi More working journalist ki president Maipaksanana lamthaki Thasigi tang tarukta ukrulgi UBC Fungrai tang da leiba chana thakna bayonba dukan amada bom pokhai handuna mioi amasu onki bathodok adubu yaning da phongdok tuna ngasi tangkul sanaulong na sinduna ukrul town da miam na wakan mifam ama phamkhrai wakan mifam aduda sorg yakibasingna kanagumba singna apamba leirabasu wari saduna yanana ba puraknaba honabiu bom langsinduna aki akhang pi bathodok yaning de miam da aki akhang pi biganu haina phongdok nake Center for Cooperative Management Manipur State Cooperative Union Lampel Partner Sinduna Thama Chupna Pangthokadaba Computer Course ngasi Union Asik Office ta hokrai Haudopagi thorom the State Cooperative Union Lampel gi President L Tompishak State Cooperative Union Lampel Valley gi Vice President Gina Posangbam Union Asik Hills gi Vice President Jangkhum Haukip Susaryaki L Tompishak na haikibada training program asi National Cooperative Union India amasung State government ki senthang makhada pangthokpani lisingani taraganipal phawbugi manungda mahiroi singi khudong chananaba nupa amasung nupi ki oiba tongan ba hostel su sargani heki Union Asigi Valley ki Vice President Gina Posangbamna hauziki matamda computer heitrabadi lairik heitabaga chap manare training asina ahenba pungning loksing piba ngamlagani phongtoki Directorate of Education S na thokiba order magi matungina Manipur da lairiba school khudimak sarkar gi ayaba yaudana school amatta chalaibe yaroi haiba sarkar gi firep All Manipur Recognized Private School Welfare Association na taramna oi Manipur da lairiba recognized tawdriba private school singna sarkar gi ayaba yauna school taunana basu association asina khanglagli Lamdam asida lairiba tongan ba mioi kayana sarkar gi ayaba yaudana magi tauning ba mongda school linkhalakpana maram oiduna niyom chumna sarkar gi ayaba yauna school tawriba kayada jayetnaba amadi chamamnaba pohle haire sarkar gi ayaba yaudana chalairiba school kayada ming chanduna school kaharuba mahiroi kaya tongan ba parikya kayada recognition certificate puthokpa ngamdabadagi ming chanba yakhidabagi wathok kaya laikre Association ka tana hodaba school sing sarkar gi policy asina akaiba laklabadi madugi daita association na puroi haire Manipur sarkar na thogliba order asida association gi maikai dagi pangba yaba mateng pangani haire Society for Empathy, Belief and Affection Sevana numit tarani gi vocational training ama wak community hall da hodokre thoramadu da Saikhom Nodia Rajak ama sungwa hengbam Rajit Sarugyaki Sebagi Makete ki mahiroi singda boy column na chingba suyen thoke. ISTB ki service provider mawariba Moirang cable ki optical line naran sena mapad tatpadagi ngasi ayupung nipal dagi nungthil ki pungmari phawba network asina konba mafam singda signal pibangam ludre. Lambi sembagi ngaihak leitana line da khudong chadaba mayok nariba sigidamaksu nungaitaba phangtokle. Hauzi makhataba pau pizet ringegi maraktana tenba pre amamuk lominasi. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Just walk in. 4 MPCTC Building, MG Avenue, opposite to New Lavas High School. Wangkai Ningthem Purhi Mapal Laiba Career Nurture Center da Lagliba January tang 13 dagi class 9 amasung 10 Boshem Science and Maths ki foundation course hogjaragani. Class ki timing 5 PM to 8 PM. Contact 94022418800 or 0385244949. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in Education. Break matungda amuka na taram nokchari makataba pauda Sri Kamai Kaikhuang Longmai na sinduna hanba get together galoina na blessing toram Longmai part 1 da pangthokre
Thorungi Sarukama Oina Chongdi Kamaina Kampal Tauba Sri Kamai at a glance Haina Mingtonba Lirik Amasu Fonke. Apapa Mairo Singda Manamatum Pipa Luina Machel Mache Singda Sukudol Tamki. KSO Gungpi Block na ADC Education Employees Singi Tolop Tagi Chad Mangadagi Tarap Hauba Pinava Finance Minister Amadi Tribal Development and Hills na Pajinduna Thami Haiba Wapam All Manipur District Council Teachers Association na Kanayaning the Pongdokre ADC Employees Singi Kudong Chad Basing Chief Minister Amasung Deputy Chief Minister na Kangbiduna Tolop Pinanabaki Approval PB Baki the Maktakat Pongdokre Atuba Matamda Oza Singi Tolop Tadok Pinaba Apil Tauri Kunga Humdoi Subasam Rifles Tamenglong na Sinduna Battalion Asiki Camta Interaction Program Ama CSO Amadi Village Zip Singaloina na Pangthokre Thormaduda Brigadier Dipankar Saha SDO Tamenglong KP Gangmai Jelerong Baudi Manipuri President Oramba Thomas Kamai Village Authority Chairman Council Tamenglong Chairman Athanbau Panmai Jelerong Union Tamenglong Chairman SP Athuishu Saruyake Brigadier Dipankar Sahana Kul Singi Chokha Thorang Mahai Masing Amasung Tangdu Laitaba Amapurakna Honabada Chairman Singi Achoba Thodang Lay Kulgi Chairman Amawaina Kulda Atopa Sing Changlatuna Sel Gidamak Mi Phaba Tax Namduna Loba Taholoi Dabani Tamenglong District Chokha Khongtang the Tintari Basi Kunja Singi Markta Wakalon Kenabadagini Miamgi Hakidamak Ekoi Punna Lemi Nagadabani Haike Assam Rifles Ki Makai Dagi Chinkau Kulda Solar Lam Sing Yantoki Yangkai Mapal Suba Mountain Brigade ki miteng makada Kungahumdoi Suba Sam Rifles na Tamenglongi Self-Help Group Ahumda P2 na Nabamashin Yantokre. Thoramadu da Sam Rifles ki Brigadier Dipankar Saha Eklabya Model School ki Vice Principal Sami Pameshu Sarugyaki. Impal West Commando na Khas Sanjen Bam Mayai Lekai gi Mapam Singda Thibomba ki Thabak Chathabada RPF PLA gi Waheng Bam Rajen Koba Zahi Nipuga Mangarom Suraba Khas Sanjen Bam Mayai Lekai daki Mioi Amagaloinana Overground Thabak Toba Thiam Ningthempa Koba Khas Sanjen Bam Mayai Lekai daki Mioi Aniasi Fare Hari Amarom the Impal West District Police na Mioi Ama WY tablet listing Humbudra Nito Emadi Heroin number 4 gram Janiga Marputar Konana NG College Maya dagi Pare Hari Paraba Mioi Adugi Maming Nomaitem Ranji Chahiang Kaigataruk Haikrujam Nomaitem Lekai Dagini Haina Police ki Piaro na Kanglakri Hozik Sanabgi Pawmuk Lobirasi Ngasi sana bagi pauda mamang chahi ke December ki tang taraga tareta ki nimit ko ni chupna Moirang Multipurpose Higher Secondary School ground da Amofa Academy Moirang na sinto na jathar kiba mariak suba grassroots non-residential football coaching loisin krai loisin bagi thoram da AFC instructor a license holder Soibam Ikendra Singh India ki nupi football team bi captain Arjun Awarde oinam Bembem Sangnaraba football player Renedi Sangnaraba goalkeeper Moirang Them Dheeraj Amofa Moiragi Working President Raju Amade Amofa Academy ki President Birendra Chingbamioi Kayana Sargyaki AFC instructor Soibam Ikendrana football masanada ahongba kaya lagle Manipur dasu mama mapa kaya na angang singbo grassroots ki thaktagi football masanada mai onsil halakpa sina lamda masida afaba sanaroi puthokpa ngamgani haibagi thajaba thamki Sangnaraba football player Renedi na haikibada lamdam asiki angang singbu ningthina semgat pirabadi apapa football sanaroi kaya puthokpa ngamgani Oinam Bembem na nupi singbu mapal thukpa yadabagi chanabi amaleramba dunga sidi nupi sanaroi kaya thoraktuna national amadi international gi thakta medal kaya lorokpa ngamle Amopa Moirang Academy na honariba thabak asina Manipur bu sanabagi power house ni hairiba se tungkoina chatpa ngamgani haina phongtokhi Rising Knowledge Club Khuyathong na sinduna thasi tang taretagi team taraga Nepal na group ani thokna khaidoktu chathariba ahum suba Ima Manishang Memorial Mini Boys Football Tournament ke ngasi sanaki bahan match ta LKYDLA Laifam Khunona RKCAA Khuyathong bu amasinoda amade Lions Club Kangjabina Thau Team B thangmai banbo goal taraga ni thoi amada maiti pikre
Uchekon takhok mapal de chathariba anishuba state level Moirangthem Kunjo Singh Memorial for Men's Soccer Tournament ke ngasigi match singda sedo singjamaina PMCA takhok mapal bupanchal ahum sinoda maithib pikre anishuba match ta Nongin FC Khongmanna PMCA bu goal ama sinoda maithib pikre Bangalore के एस व्यासाद पांगथोकी बकुनगनी थोय शुभा हिमालय योग ओलंपिक ते सर्क यादुना मेडल लोर क्रबा मणिपुरी स्थानरोय सिंगबो थुंगलबदा योग ट्रेनिंग सेंटर न तरामना ओख्रे मणिपुर की टीम मैनेजर गंगा निंगोमबने हाइकिबदा अपुनबा योग स्थानरोय कुन कैटेगरी अनीदा गोल्ड अमसुंग ब्रोंज मेडल फंगले लमदम असिगी योग ट्रेनिंग सेंटर रगी खंगतलबा योग स्थानरोय सिंगना मणिपुर बो योग गी लमदा सिंथानिंगाई ओइबा कया उत्पंगमखे योगा की कानब खंगी हाइना मिनिस्टर ऑफिसर सिंह हाइरबसु नेशनल लेवल फाउबा मेडल पुरपगी थागतपा मसुंग खुदोंग चाब पिपिदे हाइना नुंगाइतब फोंथोकी श्रीति ओलंपिक एसोसिएशन साउन सिंधुना तरागनी थोय शुबा श्रीति फुटबॉल टूर्नामेंट लिसिंगनी तरागनी पाल ngasiदगी कक्सिंग डिस्ट्रिक्ट की मनुंग चन्न लेबा लिवा सरे प्लेग्राउंड दा हौदोख्रे हौदोपगी थरमदा Ministry of Finance Government of India की Income Tax Officer T.H. Tommy Mongsang amadi Saudi President N.J. Anthony Mongsang na tharuma pusingoi ki Team taragani thoi na Group taragani thoi Men Open Women's Open amadi Team taruk veteran da athoi ahen tanagadoriba tournament asige ngasi ahuba numita nupagi Men Open da liwat turning ena Mongsang panthabibu goal mapan sinoda maithiba piki Salai Football Club Khangabokna Sindura Mamang Chahi December Tang Kungani Thoi the Tim Taragumdoina Sarkiaduna TDC Ground Khangabok the Chatharkiba Ahanba Salai Trophy Under 13 Boys 7 Side Football Tournament Kimapu OMA Hairokna Oikre Ngasi final match ta OMA Hairokna Kingfisher FC Khangabokpo Panjal Hum Anida Maithiba Piduna Tournament Nasikimapu Oikibani Tournament Association bagi thoramda BJP Manipur Pradesh के हानगी प्रेसिडेंट थौचोम जादुमनी खंगबोक जिला परिषद के प्रधान मेंबर के एच राज मोहन न चिंगबा मियोय केना थरमा पुसिंग ओइखे मथंग मनाव तारबा टीम सिंग द सर्टिफिकेट सेल अमदी मेमेंटो सिंग खुशनकी Turning Development Club Mayang Langsing Turning na Sinduna Club asigi ground chathariba taragamari shuba 7-a-side village wise open football tournament ki stanakiba match singda SOYO Senjanna TDC Mayang Langsing bu goal ani ama amade MLYLC Mayang Langsing Turning na Nauremthong FC bu goal ama sinota maithiba pikre Zamset Songtung Youth Club na Sinduna January ahumdagi chatharkiba taragamathu shuba World Wise Tournament Zamset Songtunda loishin krai thormaduda ADC Sada Hills ki chairman Honkolang Hangsing KSO Sada Hills ki president Thamlian Kibgan Susaryake Football final da ward number 5 Molhoi Vengna ward number 2 Kanan Vengpu tie breakta goal mari ahumda thoiduna champion oikrai Nupi ki volleyball final the ward number 4 Najarat Vengna ward number 5 Molnoi Veng buthoituna winner wikrai Nupi ki volleyball senior B the ward number 2 Kanan Vengna ward number 1 Saron Veng buthoike final match loir mamatung J Songtun veteran amasung Guduf ki friendly match amasu sanake Haming amanamana oikiba match aduda Guduf na winner oike Impal West District Thangta Association Midang Makada Haibuk Ningtho Thangta Association Hiang Thang Takelambam na Sinduna February Tang Mapaldaki Taragamatoi Fauba Hiang Thang Ground Level Community Holder Taragamatoi Shuba Impal West District Thangta Competition Pangtok Lakani Hari Akupa Marol Association Ania Sidagi Kanglabayakani January Tang Kunga Mapandaki February Taruk Fauba Assam the Pangtoka Nepal Suba Hockey Indian Sub Junior Women's National Championship B Division da Manipur gi mahut chinduna saruk yarugadaba sanari sing khangal haina Manipur hockey gi cherol amana haire khangalaba mahiru sanari sing adudi goalkeeper da ani defender da home midfielder da manga amadi forward da nipan amadi reserve player ahumne khangalaba player singna January tang mapan gi ayuk pung mapal taba matam da kuman lampak hockey stadium da coach da report tawrgani haire hauji sanabagi makha taba pau boya ning thousand ge maglobisi
Hockey India gi miyeng makhada Manipur hockey na sinduna tha sigi tang taretagi team kuntrani toina group Nepal thokna khaidoktuna Kumalampak Astrotop Hockey Stadium da sathariba Nepal suba Hockey India Senior Men National Championship B Division gi ngasi sanakiba ahanba match da Central Secretary na Assam Hockey bu panjal ahum ani da maitiba pikre match asida mai pakiba Central Secretariat ki panjal singadu S Pulianda na panjal ani amadi Yadov Dharambir na panjal amachanki Assam Hockey gi amatangar ba panjil aduna sing habirna sanki ani shuba match ki sanakibada Satisgarh hockey na Sastra Sema Balbu panjil mari ani da maiti ba pikre match asida mai pakiba Satisgarh hockey gi panjil singadu Nirmalkar Sukdev na panjil ani Yadov Kusalamadi Yadov Lapna panjil amamam sankibani match asida mai tikiba Sastra Sema Balgi panjil ani aduna Kumar Navin na sankibani ahum suba match ki sanakibada hockey Puducherry na Guan hockey bu panjal tarhomdoi amada yamna laksana maiti ba pikre match asida mai pakiba hockey Puducherry ki panjal singadu N Salamate na panjal manga R Ranjit na panjal mari T Arun Kumar na panjil ahum amadi A Tamila Rasan na panjil ama sankibani match asida mai tikiba Guan hockey gi amatangar ba panjil aduna Khan Azaz na sankibani Marishuba match ki sanakibada Bengaluru Hockey Association na Hockey Bihar bu panjal taramanga sinoda yamna laksana maitiba pikre Bengaluru Hockey Association gi mai pakibagi panjal singadu Aisti Ramesh na panjal manga Stelin Abilas na panjal mari amadi Bijewat Manikanta amadi Honor Swami na panjal ahum sanki Samadon ayang batim e mongsanggaina Paradise Club Polo Team Wangkai bu maiti bapiduna sahi tratuk makhagi ahan ba East 11 Polo Tournament ki final sangkre All Manipur Polo Association na sinduna thasigi tang ahum dagi nupigi polo team ahum yauna punna polo team kuntramari na saruk yaduna Imphal gi mapal kangji bungda sathariba kuntramari suba men's kuttara homdoi suba women samadi sahi tratuk makhagi ahan ba junior boys East 11 Polo Tournament ki ngasi sanakiba sahi tratuk makhagi ahan ba semi final match ta Samadon ayang team e mongsanggaina Paradise Club Polo Team Wangkhaibu panjal taranithoi amada maiti bapiduna final sangkhibani match asida mai pakiba Samadon ayang team e mongsanggai gi panjal singadu ti ais nongpongan ba madi P Bikas na panjal mari sankhi atoba panjal mari aduna S Solen amadi S Kantana panjal ani sankhibani match asida mai tikiba Paradise Club Polo Team Wangkhai gi amatangar ba panjal adu ti ais boinauna sankhibani Singkai Honda Polo Club Team A Kongpal KNMM Riding School Singjamai amadi Ex Polo Club Wangkai sathariba kuntramari subo East 11 Polo Tournament ki quarter final sangkre Polo Team kunmangana saruk yaduna sathariba kuntramari subo East 11 Polo Tournament ki ngasi sanakiba ahanba match ta Singkai Honda Polo Club Team A Kongpal na Khurai Polo Club Team B bu panjal taranithoi anida maiti bapiki Singkai Honda Polo Club Team A Kongpal gi panjal singadu L Kokeso na panjal mari Y Suraj na ahum ti ais kauba madi A Basanta na panjal ani sankhi atopa panjal aduna ti ais Laisemba na sankhibani Khurai Polo Club Team B gi panjal ani aduna A Sarselamadi ti ais Nanauna sankhibani ani shuba match ki sanakibada KNMM Riding School Singjamaina Manipur Police Sports Club Team Sibu panjal manga mari da maiti bapiki match asida mai pakiba KNMM Riding School Singjamai gi panjal singadu A Ranjan amadi L Dhaneso na panjal ani sankhi atopa panjal aduna S Dollar na sankhibani match asida mai tikiba Manipur Police Sports Club Team Sigi panjal singaduna KS Dinesh I Kauba S Arunamadi Biking Salam na sankhi Tournament asigi ahum suba match ki sanakibada Ex Polo Club Wangkhai na Thangmaiban Youth Polo Club pu panjal tara sinoda yamna laksana maiti bapikre Ex Polo Club Wangkhai gi mai pakibagi panjal singadu P Ojit na panjal taruk L Atang mana panjal ahum sankhi atopa panjal aduna TS Jacob na chanduna match asi mai pakibani Hayeng nungtin ahanba match waina Mairaba Polo Club amadi Texam Polo Club ka sanagani ani suba match ta CRPF Polo Team amadi Paradise Club Polo Team ga sanagani ahum suba match ta Ibodho Marjing Khubam Kanbalub amadi Manipur Police Sports Club Team B ga sanagani PTRC Pasoi amadi SCCC Singjamai sathariba ahan mahibok T20 cricket tournament ki mai pakre
Manipur Cricket Association gi mieng makhada Langthaban Sporting Club Langthabal na sinduna tha sigi tang taretigi team kunma thoina group mari thongna khaidokuna Langthabal Public Ground na sathariba ahanba haibok T20 cricket tournament ki ngasi sanakhiba ahanba match ta PTRC Pasoina YWC Pasoibu wicket tareta maithiba pikhibani YWC Pasoina tos ngamduna ahanba batting tokibada apiba over kunda wicket taruk turaga run marfu tarahumdoi lokhi masigi pakhumda anisuba batting tokiba PTRC Pasoina over taranipal ga ball anida wicket ahum khak turaga apiba target adu yoduna match asi mai pakhibani match asida PTRC Pasoi gi sanaroi zonina run kulhumdoi loduna man of the match takhre tournament asigi anisuba match ki sanakibadana SCCC Singjamaina PSC Khoyathongbu run humphumanga da maithiba pikhi SCCC Singjamaina tos ngamduna ahanba batting tokibada apiba over kunda wicket manga turaga run samaga humphutara truk lokhi masigi pakhumda anisuba batting tokiba PSC Khoyathongna apiba over kunda wicket tare turaga run samaga taramathoi khak loduna match asi maithi khibani match asida SCCC Singjamaigi Gajendrona ball kunmanga da run nipuni thoi loduna man of the match takhre sathariba tournament asigi hayeng ayuk pung mapal tabada ahanba match oina force Khetrigaw amadi KIYC Khetrigaw ga sanagani anisuba match ayuk pung taramathoi makhai tabada model club singa makha amadi TCMDC Thongju ga sanagani थासिगी तांग तरुक्तिगी मापन फावबा राजस्थान की जोधपुर दा पांगथोखिबा यांखै तरुक सुबा जूनियर मिस्टर इंडिया दा सरुक यारुबा मणिपुर की बॉडी बिल्डर सिंगना गोल्ड अनि सिल्वर अमा ब्रोंज अनि पुन्ना मेडल मंगा लौख्रे इंडिया की तोंगान तोंगान बा स्टेट कुनमंगा दगी बॉडी बिल्डर सनरोई सनी हुमपुत्रा ना सरुक यादुना पांगथोखिबा कंटेस्ट असिदा सरुक याखिबा मणिपुर की बॉडी बिल्डर सिंगना मेन क्लासिक ता W महेश अमदी केजी मरफु मथकी कांगलुपता TS ज्ञानेंद्रना गोल्ड मेडल अममम लौखि मेन फिजिक की कांगलुपता S अनना सिल्वर मेडल केजी यांखै मंगा अमदी केजी हुमपुत्रा मथकी कांगलुपता NG केनेडी अमदी आइस मणिकांत मैतेना ब्रोंज मेडल अममम लौखि L Manglemna Manipur Tingi Manager Amadi O Prem Kumar E Inau AK Manitona Official Oina Pangtokhiba Contest Asida Saruk Yaki Cultural Development Society Uribok Sorbol Tingena Sinduna Ngasidagi Society Asigi Ground da Sahi Tarutagi Tramari Pawbagi Pigliba Angang Yankairomna Saruk Yaduna Thama Satakadaba Anisuba Winter Grassroots Football Development Coaching Class Hokre Football Masanagi Fundamental Skills Singi Matangda Grassroots Leader L Sanjib Amadi AFCB License Holder E Ingan Sanana Tambi Tapigani Thagachiri boyai hozilo islappadanga sinomagi oiba inga sagi pawo mukpijari ICAR Lampil Patagi ngasi numidang wanampung mga makaipap ki manungda pangkiba aying asama di nunjuki pauda ngasi ki kwaidigi sakiba Celsius degree kun dasmik mari kwaidigi ingba Celsius degree ani dasmik mga nungsit yaw wising menit gisang ayuk ta sada marputara mathoy nungtil da sada ni fumapal oike ngasi nong chukide hauzi aroi badanga sigi maroi ba pau amuka na pijari Senja Tumjana government miyamna thajaba walakpagi maram oi haina Chief Minister Nongthombam Birena phongdokli Manipur da thokiba fact encounter ki CBI na thigaliba investigation ki hauzik leiriba report January 15 fawgi manungda pikhalakna ba Supreme Court na khangankre amade Kangla semga chagatpagi paw launana ba chatluba tourism department ta numitungba mamang fawda official amata leiramdre ngasi gewena di ISTV na pijaba paw matang selujare ming tabi basingbu amakana kurumje